Pau. Imphal Airport Malengi Thakta Pukhatnaba Kanna Honari Anoba Terminal Gi Foundation Ayamba Semba Lushilakle Haina Chief Minister and Birena Fongora Trade. Ngarang October 26 Thangza Numita Kuki Kulai Paiba Singna Imphal West District Kautruk Amasung Visnupur District Ronglawida Bom Amadi Nome Kapsin Akanmamonga Landara Trade. Manipur ki chingi amadi tampaki lamsingda security force singna thiba humbagi thabak chathabada khutsu kulai kaya fakat pangamkre. Norris Windora Sandok Sari Benimidangi Pau Ming Tabijibe Singbu Chan Mabamna Krumjari Hauzik Pau Sandokna Pizari Imphal Airport Malemgi Thakta Pukhatnaba Kanna Honari Chief Minister and Birena social media gi post samada Manipur gi Anoba Terminal gi Foundation Ayamba Semba Loishilakle Haraduna Airport Asina Loirakpada Oigadoriba Saktam Adugi render video amasu Thadorakre Panbayai India ki North Eastern State ama Oriba Manipur ki capital Imphal dagi kilometer Nipan chalaga leiba Imphal International Airport asi World War II gi matamda established taukiba Ahanba Allied Air Force Base Airport ni Loinina Lokpriya Gopinath Bordoloi International Airport Guwahati ki hek mathangda North East India ki oina ani suba khwaidagi chawba amasung ahum subadana Agartala gi Maharaj Bor Vikram Airport ki mathangda khwaidagi chinba airport ni Airport asina 1959 hanagi Koirengi Airfield gi mahut sinkibani Ngarang October 26 Thangza Numita Kuki Kulai Paiba Singna Imphal West District Kautruk Amasung Visnupur District Ronglawida Bom Amadi Nongmei Kapsinduna Akan Momong Dalandara Kre Ngarang Numidang Pung Tarit Makairom Tabadwaida Lamsang Police Station ki Manung Chanleiba Kautruk Ching Leikaida Afaba Makhaki Nongmei Amadi Bom Sizin Naduna Landarakpada State Force Singna Su Handuna Pung Marimuk akan mamoongda kapna ki hari mafam adugi miyoi amana fongdorakpada kuki militant singna thadorakpa oigini haina chingnaba drone ama Bethel village lomdagi paithorakpa uki adubu minute khara pairamlaba matungda toki hari haukiba September horakpada chathakiba drone attack aduna maram oiraga makhatana amuk attack chatharakadra haina mafam adugi khunja sing mi painare mafam aduda makhatana unauthorized drone sing paiba hek ubaga PF personnel sing kapnaba sem saduna leide hari nakalamaromda Moirang police station dagi kilometer 3 chalaga leiba Tronglawida su kuki militant singna attack chathaki hari police na fongdoropagi matung inna attack adu galsang amasung molsang lomdagi numidang pung 8:15 chatpa matamda chatharakibani hari state force amasung volunteers singna su handuna kapnaki ningsingba yai haukiba September 3 da kuki militant singna Tronglawida rocket attack chathakiba leikrabani kapnabagi thaudok aduda asok apandi yaukide hari
Manipur ki chingi amadi tampa ki lamsingda security force singna thiwa humbagi thabak chathabada khutsu khalai kaya fakat pangamkre Churchanpur district ki Tejang village ki security force singna 𝐿𝐷𝐿𝐷𝐿 303 rifle ani telescopic sight yaba improvised .303 sniper rifle ama .22 mm semi-auto rifle ani amdi Maxin ani stand yaba country made mortar pumpi ama live ammunition contra pumpi ammunition mari detonator non-electric mari tear smoke grenade MK42 Cortex 05 meter ama amadi safety fuse tara meter ama fakat pangamkre amadi tenta 12 Thawal district security force in a search operation chathabada 7.62 mm sniper rifle ama Burmana Sava Maxin yauna 9 mm pistol manga 36 HE hand grenade manga 2-inch mortar cell ani jiff launching ani 𝗔𝗡𝗖𝗛𝗛 marifudra explosive taru electronic detonator mari live rounds kun tear smoke cell SR ani gas gun cell ama tear smoke LR ama mini flare cartridge 16 mm ani amadi Bafeng radio set ama fakat pangamli hari Assam Rifles na haukiba numita Manipur ga Myanmar ga gilona bada thokiba thaudok fadana pukraba aina thingkraba larholof Pripak Progi Kadar ama 𝐶𝐷𝐸 district police ta khutsinnar kre hariba miyoi adu larholof adugi masana masabu sergeant major ni haizaba Robert Laldam kawi hari mahak Churchanpur district ki psychotagini miyoi adu Myanmar People's Defence Force PDF amadi kuki National Front KNFB gi apunba yawolof kangbu amaga punna khutthoknabagi thaudok Fakibani hari Assam Rifles ki Maikidigi Fongdorak Padam Hak Myanmar gi Khunja Singna Sinarakibani Miyoi adudagi incest 𝐿𝐷𝐿𝐷𝐿 rifle ama fakat pangamkre amadi makhatana report amagi matung inna mak listingari taranipan dagi Pripak Progi chairman Paliba amasung captain oina Bavu Elias Gulugi lamjing makhada yawolufta yaurakibani hari amarom dasu October 19 gi thaudok adumak tagi aina thingkraba larholof PLA gi kader ani amasu fabangam khre hariba miyoi ani adu ningombam Priyo Singh 𝐶𝐞𝐰𝐬 amasung Saikhom Devjit Singh 𝐶𝐞𝐰𝐬 ni hari JSC ga lenga ka yana kibagi matung ina basanti amadi lanjenbi mama macha ani gi asiba haksang singa si miyam na rims ki moktagi lauraga ikai khumnadun aroiba mathong mangam pangthokre chief minister na thazaba pirakibagi matung ina home department na order ama thoktuna Imphal East ki district magistrate na luchingduna magisterial inquiry ama tawba haukhre hari atai yana kiba wafam sing maru oina mama machana leiramba inkhol adu basantina machagi damakta hotna jaramba mayam adu tungi mirol na ningsingduna leihaunabagi damakta memorial site ama oina semgatkani hari amadi hari bawafam asi athuba matamda thabakta onthokpirakani habigi thazaba lei haina convener o chawbal leimana khujek piduna thadrokpa cherol amana khangalakli Thasigi kun humdoida Manipur Myanmar ngamkhaida thokpa laibak thiba thaudokta leikidraba thauba gulugi mangani leihun pangthokre border pillar humfadara nithoi manakta irebak iramdam ngaknana ba chatpa khongchet amada leikidraba aina thingkraba yawoluf RPF PLA gi measure oinam babu meitei alias gulugi mangani leihul tambagi thoram adu maramdam jerivam gi kadam talada miyamna saruk yaduna mapung fana pangthokki haina ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤꯅ ꯄꯥꯎꯗꯝ ꯂꯥꯛꯂꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯀꯗꯝ ꯇꯂꯥ ꯁꯟꯔꯥꯏꯖ ꯀ꯭ꯂꯕꯇ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃ ꯀꯗꯝ ꯇꯂꯥꯗꯒꯤ ꯈꯣꯡꯁꯥꯟꯗꯨꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯐꯥꯎꯕ ꯆꯠꯈꯤ ꯃꯇꯨꯡ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯔꯦꯂꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ
ai khoi gi nei pa kai khoi na mitop sing ngai khoi bu mitop sing ngai khoi bu amadi aina thingkraba lalhaluf Socialist Revolutionary Party sorepanasu tha asigi kunhumdoi da thokiba kanglaipak manipur thukainaba amadi lamdam sigi ningtam ihau muthatnaba atamnana changsilakliba landa asi thengnabada thawaina pontha pikraba yawluf RPF amadi pripak progressive ki thauna leiraba yawloi singi mafamda sorepana yawolgi awangba thaki kai khumnaba pizari haina Publicity and Organization Socialist Revolutionary Party Sorepa Kanglipa ki Secretary MC 𝐶𝐲𝐬 na khujik piduna thadorokpa cherol amana khangalakli Makatarakpada aina thingkraba lalhaluf Revolutionary People's Front RPF naso yumsakaisa numita miyang aina thingkraba tam lanmi PLA gi Major Gulu Pripak Progi Fingang Lanmi Captain Sopaiba amasung Lance Corporal Nongdon su thawaina pontha pikibabu yawolgi kai khumnaba utuna RPF na awangba ngakpigani awaba phongdokpaga loinena leikhidraba ahumgi imung manung sagai natai maru mapang singi awaba desu lup asina saruk yari haina cherol ama thadorakli RPF ke Publicity Revolutionary People's Front ke Assistant Secretary Bangkim na khujek piduna thadorokpa cherol asina gulugi kathokpagi thongnabu masak khangba oina magna leikhidraba matungda Major gi rank piduna ikai khumnaba utli hari amadi Major Gulu lisangani sumna ahumgi June kunma panda lup asida yawraktuna PLA gi basic military training mai paktuna War Office na lisangani sumna marigi January kuntra mathoida 82570 pikibani hari Miyamgi panthung fangnaba pambaigi mathau hapnaba aikoina party low ningchina sizinnagadabani haina CPIM gi Secretary 𝐶𝐲𝐬𝐬 Santana Fongdorakli Wafamasi Kunsuba Imphal City Conference ta magna Fongdokibani magna haikibada Hauzik Leriba Manipur gi lengak asina Manipur miyam gi apunba amasung amato oiba mapangal ama sagatpagi mahuta ethnic kangbu amaga gi maragda nungsinna handaba District amaga gi maragda khaibung ta handuna mari thadatnaba khonaduna leire asugumba fiba masida Manipur gi apunba lingzal amasung amata oiba mapangal kankhatnaba miyangi panthung fangnaba pambai mathau hamnaba aikoina party gi low ningchina sizinnagadabani maduna Manipur asi kanba ngamgani haina phongdoki conference aduna member tarekna saba CPIM Imphal City Committee ama semduna 𝐶𝐲𝐬𝐬 Sopen Singbu Secretary oina yetnaba leitana khanki News Manipuri Saija Parishad Assam ki President ki Mikhalda Dr. Furit Savam Biramani Singh na mai pakre ngasi October ki tang kuntaret lisangani kunmari da pangthokiba Manipuri Saija Parishad Assam ki President ki Mikhalda matam amagi singer Van ME School ki headmaster oramba Laikhidraba Furit Savam Breza Mohan ki machanupa ahal Dr. Furit Savam Biramani Singh na mai pakre hari Silcharda leiba Manipuri Saija Parishad Assam ki maru oiba Sanglenda nungtelpung ani dagi manga fawba pangthokiba Mikal aduda Dr. Furit Savam Biramani Singh na mahaki lamba oriba Professor Ngangom Basanta Kumar Singha dagi punna vote masing nimfu humdoi henki apunba voter masing yangkhaini thoida vote yangkhaima thoi thadaki invalid oikiba vote ki masingna zero ni Dr. Furit Savam Biramani Singh na fangkiba vote masing nimfu taret aduga Professor Ngangom Basanta Kumar Singh na fangkiba vote masingna marini Ngasi nungthel pung ani taba matamda Zirivam gi ningthambam da leiba Maitei Naha Club MNC gi campus ta retired Sagapam Ivemlei Devina sponsor tawduna Maitei Naha Club MNC ningthambam na sinduna ahanba Sagapam Sur Singh Meritorious Award 2024 Zirivam gi class 10 da 70% fangba mahairoi kuntra humdoida memento certificate amadi cash prize sing khusina khre hari Presidential Warol Piraduna retired Deputy Secretary Sagapam Navasingna
ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯐꯕ ꯋꯥꯈꯜ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ Jamanwai, masih yang pada di bawah itu, contoh sini kalau kita mana ai ipan suling, dari suatu sumber naga itu bekerja bersama bor berapa, yang sincere berapa, ini ai kalau yang punya tinggal dari ai dari tambah infal apa macam itu, ai di bawah itu atau ai ini naga itu apa itu nopo kawi, nopo kan nopo itu di kan jangan kaya ini masih itu, ai siapa tu kalau jadi ini kan mana lah pada dulu Masih koi cara koi itu sih jadi hong lain. Masih TV jadi world jadi koi ngai ada lain. Kau ngai itu masih teknologi siapa lah. Koi saya jadi umum pengjiwa. Koi AI, artificial intelligence, blockchain teknologi. Macam mana yang dia masih. Aduh mana guna boleh tapi tu dia tinggal dia. Karena si tu mana boleh pada koi yang kau punya apa. Yang basic koi macam yang tu lagi kang mana tu ni. Koi yang kau punya apa ibu. Napal je, masa itu tangdian ni, isagi ibu napal je nama orang thara kan sebab apa? Edisi orang mana, edisi maaf apa mana, edisi tahu mana, anda sih kita harus tahu dia tu. Esidi ni masa masa betul tahu ni, kaya tahu ibu tahu sebab je. Ibu nama thara sebab apa? Aduh di moment tu dah, aduh di bibu tu dah, ni orang orang. Aroy bedam roy ba pau abuhan epizari. Imphal gi airport malam gi thak ta phukat na ba kana khonari anoba terminal gi formation ayamba sembal loshilakre haina chief minister N Birena phongdokre ngarang October 26 thangsa numita kuki khulai paiba singha Imphal West District ki Kautruk amasung Visnupur District ki Tronglaubi da bomb amadi nongmai kapsundana akan mamoongda landarakre Manipur ki Chingi amadi Tampaki lamsingda security force singna tiba homagi thabak chathabada khutsukulai kaya fagat panongkre Norris Windona Sandok Sariba numidangi pau matang asida loizari ming tabiriba singbu amuka hanna chan maibamna khurumjari Ningol Chakauba amadi Diwali kumaida relief camp te leiriba ichilinaw singna saba polam sing leibiu Manipur Handloom and Handicraft Development Corporation na nauna branded tawraba sumna khaktagi lupa lising amadagina lising amaka chamri fawada mamal oiba combo gift pack phangdigani masida nimit khuding sizinariba dup thaumai fi sunanaba kon fengnanaba haksang noinaba sapon final fajaraba bag amada yauri Amaromda State Handloom Expo October 23 dagi November 3 fauba Ibu Amasumang Lila Sanglen da pangthok jaragani Manipur Handloom and Handicraft Development Corporation Pauna Bazar na sinba mela asida nimit khudingi sizinaba polam singi mathakta kauna liwa ihongi polam sing yauna Manipur gi relief camp te lebe chilena usingna saba polam kaya ama uchagani mela asibu yengbala piyo amadi miyamna relief camp te lebe chilena usingna sem sajariba polam sing asi leibiduna pungning thogat piyu thauna hapiyu haina paujenjari paisa yamna leijataba mi singi adi lairap singi damaktadi yamna gudong sai kun tuition fee PE haduna sida education moi system sida phajana soiba khotba kemta leite phajana tambi Hospital amada doctor amana mai pakna bohonarpa matamda haithoi singthoiraba paramedics amadi healthcare technician singi achoba thodang le JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training izari
Pharmacy Council of India na approve tauraba pharmacy ki diploma course su yamna affordable oiba fee structure da pijari. 𝐋𝐢𝐯𝐶 paramedical की OTT department दा second semester exam थाजरी यो hostel visit की खुदों चाबम ले रेको अदुगा मना अपन tuition fee PE हादुना सिदा education मोगी system सिदा फजना सोइब फुकत पकेमता लेते फजना तंबी इसागी lab matik चान लेबा library matik चान लेबा सु hostel matik चान लेबा न मरम मोरगा hostel दा अपन hostel visit अदुम दे चतबा फंगे अखोय लोइजद्रगासु अदुम nursing doctor सिंगना अखोयदा लीड तौबीरगको अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजदबा मीसिंगी हाइदि लाइरबसिंगी दमक्तदि यामना खुदोंसाय करिगुंबा लेजद्रगासु हाइदि सहीगी स्कॉलरशिप अदुम कंपलसरी अदुम फंगे अखोय सिदा तंबदगे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोयदा अदुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब चलगा ओइरो अखोय दुम तौवे इंस्टीट्यूट एसेना पीरिबा खुदोंचाबा एसे मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा से लौबियो. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.